खुलुमजरी मियंग ताबिरिबा मयाम पुनमकपु तरामना ओक्सरी हौजिक अहानबदा ngasigi मरोइबा पाउ पिजरी मणिपुर अहानबो ओइना हेल्थ एंड वेलनेस सेंटर अहुम हेल्थ मिनिस्टर एलजेंट कुमारना हांगदोखरे बीजेपी लेंगाक डिक्टेटर की लेंगाक ओइरे मखोइगी मायोक्ता लेब खुदिमकी मथक्ता सेरा कया पिनबो होनरिबा असि इंडियन कॉन्स्टिट्यूशन बो सिंगनरकपनि हाइना डॉक्टर एम नारायण फोंदोखरे अमसुंग ISTB की पाउमी किशोरसन वांगखेमसा पुलिस न फाजिन खिबगी मायोक्ता पाउमी सिंह ngasi निमिदांग खोंसत अमगा लोइनेना चीफ मिनिस्टर दा खुदकता थादोकनाबा तक्सिनख्रे हौजिक मखातना पाउ संदोकना पिजरी मणिपुर अहानबो ओइना हेल्थ एंड वेलनेस सेंटर अहुम ngasi अवांग वबगाई तेंगदौ यान अमदी टेक्सम दा हेल्थ मिनिस्टर एलजेंट कुमारना हांगदोखरे अवांग वबगाई अमदी तेंगदौ यान ngasi हांगदोखिबा थौरम मदुदा लमसांग केंद्र की MLA एस राजन सिंह हेल्थ के प्रिंसिपल सेक्रेटरी भुमलुन मांग बुलनाम हेल्थ सर्विसेज की डायरेक्टर डॉक्टर ए राजो नमरी बमियो सिंह ओना सरुक याखी आयुष्मान भारत के मखादा हांगदोलिबा हेल्थ एंड वेलनेस सेंटर सिना हेल्थ सेक्टर दा कानब कया पीगदोरे ngasi hangdokkiba center ani adu National Health Mission Manipur amadi Directorate of Health and Family Welfare Services Manipur na sinduna Tengdawan Community Hall da pangchokkiba miyam gi oiba tharumda lamsang kendri gi MLA hauzik State Planning Board ki Deputy Chairman S Rajan ngasi hangdoliba center asina lamdam asomda laiba praja singda tongan ba laina layong kaya layeng bagi kudong sabba panghalagani Health Department thabak tariba miyosina kathokpugadena miyam gi thabak tobiyo phongdoki Health and Family Welfare Minister Elzan Chukumana Health and Wellness Center asi handaki financial year asigi manungda Manipur ge tongan ba district singda center kuntra hangdona ba thorang tobalore Imphal West ki wena center tara Thoba district ki taret Susanpur ki manga Sandil ki manga PIC ki wena center wankit kadaba khongjom da ama Singhat ama Sandil da amani ngasi hangdoliba Health and Wellness Center asina mirol binupi ahal waraba myo sing amadi angang singda tongan ba laina gi layeng bai khudong sab kaya phangbang ngamlagani masida sunatna center sing asida ayush ki ana layeng amadi yoga sanabagi khudong sab kaya su pirekani phongdokki Destination nursing issue professional textile dugi manung do matuda yawi khabiyo lain patient che ai cha ne ai naw to ne ai ma ne ai pa ne khalaga lain biragani amasu lain do patient ka do aduna su lain ni se ai che do ne ai ke do ne imu manung lai do to lai do targani kali mu masin jaga ni ke do si se ro bhaw da ai do bido lai dra bhaw ima lai dra bhaw da madri karma hi numeta ai kapga ai na magi shondru karma da madra simutu da yaw ki makin doctor se nurse ba ko to wi mana hi he da ba kan ko na jara mana hi ba ko to man to da min ba ko to hon ba makki nurse doctor se ba bi ho ai ka mo se ai tata request do ni Health and Family Welfare Minister Elzan Kumar Health ke Principal Secretary Bumlun Mang Bulnam Health Services ke Director Dr. A Razona Kongam Patalaiba Primary Health Center da Cold Chain System amasu nauna hangdoki Thoba District ke manung sana Texamaya lekai leba Primary Health Sub Center su Health Minister Elzan Kumana Health and Wellness Center oira aguratoki Thoramaduda Wangjing Tentagi MLAP Brozen Principal Secretary Bulun Mang Bulnam DC Thobal Ice Rojita Susaruk Yaki Minister Elzan Kumana Center asina Maikei Asum ge mipum kuding da haksari kudong saba hiena fanglagani miyam isagi lanni khadina ngak pi sen biu haiki Masih lagi di hari health clinic exam raja exam manung da na department da tingmata aduma health department na government na mayam sila Doctor masih mampu tu, begitu perjalanan orang kita sih mau dapat kira orang kita, macam lebih awal awal itu sudah macam Health Minister Elzan Kumana Thoba District Hospital ge hauzik mathau tawdana leiba amadi akaya toy thokibagi phibam yengsinkre Minister na Zamlin laikitaba thaudok adu yamna laibak thibani laikidabagi imung amadi soktuna leiba Dr. Singhi awabada saruk yakhi Police na case lokatuna thaudok adu thizinduna leirabaso district asid leiriba miyam ye khalaga tangai fadaba khusu kolai singkhala sizinaduna hospital asi tha asige tara tarutigi hangana bahonargani haiki so ibe doctor singsu
मोजू आधा लाइन नहीं ले रही अदना मोई मोटा मन मोटे के दोगे तो ये तो कोई न डिसाइड तो देंगे तो चलिए तो प्रजा में या मम्मा थोबाल डिस्ट्रिक्ट के चावल भी डिस्ट्रिक्ट ने अति नेक्स्ट इम्फाल थोबाल ने या तो खाने रिपी जगह ने ना इम्पोर्टेंट हुई मतलब डिस्ट्रिक्ट हुई बनी ना सब कोई ये लेखन भी याद बनी प्रजा में हम यहाँ तो कोई डॉक्टर तो का एहन बनी हूँ नर्स में हम स्टाफ में हम था लगा लेकिन तंगाई फटवा आन भी होम ना अखोई बेसिक हुई मखल की इक्विपमेंट मशीन मतलब पीरा कोई होंगे बदना कंसम्साई सेंट्रल अमदी मणिपुर पालिबा बीजेपी लेंगाकसी डिटेक्टर की लेंगाकोरे मखोई मायोक लेबा खुदमकी मथक्ता चरा कया पीनब होनरिबा असि इंडियन कॉन्स्टिट्यूशन बु सिंगनरकपनि हाना हाना मिनिस्टर ओरम डॉक्टर एम नरना ngarang बिसुबु डिस्ट्रिक्ट की ख्वाराकपम लेबा ओपन बाबन द पांगथोकिबा मियाम की खना नैनबगी थरम द फोंदोखरे ऑल मणिपुर नुपी मलम सिनना पांगथोकिबा थरम अदुदा CPI मणिपुर स्टेट के सेक्रेटरी एल सोटिन कुमार यावना मियोय क्याना सरुक याखी डॉक्टर एम नरन मखाताना हाइकिबदा बीजेपी लेंगाक लापदगी डेमोक्रेसी की वहन थोक लेहनरे मीडिया बु मखोगी मखुत्ता पाइसिल हाइकी डेमोक्रेटिक होइबा प्रजा की अनिंबा अमसुंग पेंदबा फोंगोक जबि याबा मानना हिमिनबा सोशलिस्ट रिपब्लिक अमा कोइबैसे भारत की संविधान अचुकी क्रियम रियावइबा बीजेपी ने ससोर फाइल को सेकुलरिज्म और डेमोक्रेसी की वास्ते कॉन्स्टिट्यूशन की लोथोदेना सिंगरई भारत की सुमेरु यांगेन सरू होइबा करम तो भारत की प्रजा मियाम से हिंगीबकी है कि मदुई चल पथाबसी थुगाएगा बाकी अरांड तो किलो मयामा अरुकुम नो होरबदा the BJP is trying to pacify the press the press की मदद इशू अचूक बसिखांग पर की यानी तकरा कतम बीजेपी की मायक की खरब कामुशी तो कोई इन्होई मगम लेंदे जे डेमोक्रेसी गणतंत्र चल पर बाबदा प्रेस की नींद बमाहन को से नरेंद्र मोदी की सरकार की मतलब करे फेसबुक ते फजदबा वाही वता कया मरुम थागली हाइबा सास तौरदुना इम्फाल वेस्ट पुलिस ना फाजिन की ISTV की पाउमी के सोरसान वांगखेमसा की मथक सिरिबा मराल यानिंगदबा फोनुक्तुना ऑल मणिपुर वर्किंग जर्नलिस्ट यूनियन की मखादा पाउमिसना ngasi निमिदांग खोंजंग संसनख्रे प्रेस क्लब पुलबा मतुंगदा पाउमिसिंग चीफ मिनिस्टर सेक्रेटरीट फाबा खोंसल मसतखी आमजू के प्रेसिडेंट ब्रोजेंद्र निंगमन लुसिंगबा मियोनिपाना साबि इशूसी के मतंगदा चीफ मिनिस्टर का वारी सानाख्रे वारी सानाबा अदु जानबा पुरपदगी हयेंग कंडीशन अमत यावदना ISTV के पाउमी वांगखेमसा के सोरसान थादोकलगनी हाइरी ngana meda pungni palom tabada simarong de leba assembly secretariat ki gate number 1 gi mayok nabada khana sena bagi thodok amada laika naduna laikidraba kaising wai simrai ge misida senaba miyo sing sarak piyo haina simarong tangkhul baptist church mamangda miyana wakat mifam tathakre chief minister N Biren masa sulaktuna miyam gi wakat tabaga loinana thodok asida senaba miyoi athuba matamda faduna charak pigini haibigi thajaba pikre tangkhul katam naw long imphal ge secretary SC Rising na hai security zone oriba mafamasida thokiba thodok asigi langla langjin puthokpa ngamdaba asi lengak asigi aswanmani masina law and order gi phibam kari oribagi haibal lakani pungni funipan gi malungda senaba miyoi puthokadabani haike tangkul sanawlongi president Grace sagsangna miyoi amatam thina hatpa haibasi miyobagi minusigi wakhal khanma ngamdabagi thawongne masida senaba miyo sing phabada miyamna mateng pangbiyo haike mi ama panghat hatpa asidi akoi pamjade we demand justice aduga book the culprit at the earliest asidi akoi ge demand asidi aduga government nasi to ngamdradi government nasi asumna high security zone da thokpa asidi government ge security lapses le habase adum akoi khangje asi haininge खोंजंग संगसिलिब सिंगा वारी सानबदा सेनबा मियोय फागनी हाइबगी थाजबा पीबगा लोइनाना पुलिसना थिजिनबा हौख्रे मसिगी लंगला लंगजिन खरा लैरे हाइखे कन्ना थीरी अदुम क्लू खरा फंगबा होरे याम अथुबद फानना बखोनगे
lamdam asigi maruaba isu sing government na athuba matamda warusin poro haina paso yamasung yurem bamda miyam na wakat mifam satakre AMU ge BC lokto bode gi isu loisilo article 371 clause A Manipur satna bayaroi haina dabi toke VC Pande Lauktuna University da Tangdu Loitaba Ama Poro Haina Oriental College Student Union so wakat mi from Satakre. Pande Bokan Kana Bahona Bada Lamda Masigi, Myro Singe Career Mangana Bahona Gano Haiki. Vice Chancellor A.P. Pande na maram oiraga University asida shutdown tawduna laiba masina maram oiraga chhatra singgi tungi career da achauba chaiting pirakadaba masi akoina loinam khangnaraba phamaktani agitation changchiliba chhatra singbu anti national oina ubiba masi akoi Oriental College ki mahiroi singna haingai leitana condemn tawi matung tabada AP Pande asi lokthok tri phawba akoi tongan ba agitation kya jangsin na basem chaba loijare Phibam Amatada India na Manipur gi apun magi saktam thugaiba yaroi Constitution gi Article 371 Clause A Manipur da satnaba yaroi haina palel kaithel da miyam na wakat mi from Satakre Youth Volunteers Association palel Youth Development Organization Social Development Organization apun ba Lusing be ima palel amasung palel bazat board na sinduna chathakiba wakat mi from ajuda UCM ge President Sunil Karam Upako ge General Secretary Basanta Social Development Organization ge Vice President T Sachin Sisaruyaki miyamna khongjang sangsilingai manungda palel kaithel da leba dukan sing thongrona ki porpham phamna kide palel fauduna gari sing sana kide Framework Agreement na Manipur gi apun magi saktam da kaihan ba yaroi haiba dabida Thawbal gi kaithel phambi ima ibel sing amadi Thawbal kaithel gi akoi bada leiba school gi mairus singna Thawbal kaithel da wakat mifam sathakre khongjang adu UPF Thawbal District Council MSU Thawbal District Council Thawbal ima amasung kaithel apun ba ima lupna sinkibani khongjang adu da UPF ki President W second UCM ge Secretary Organization AG Deba IPR ge Secretary BMI Masaha UPF ki Vice President N Rupat Chandra Sarupyaki District Police Bisnupur na Independence Day gi 16 thorang lokhat poina ngasi Bisnupur Bazar amasung Tawbul lambida thibuhumi gi thabak chathakre OC Commando Bisnupur B Lunthang Baifeina Additional SP Operation ke SIS Manihagi listing makada chathakiba operation aduda miyoi sani humdraga mangarum mafam adumakta verification chathaki Forest Department agar pambi paksana Manipur gi mafam kayada thabage drive ama satharak liba asige saruk ama oina Imphal West amasung Kangpopi district ki tainabada leiba Mangra Singh Sangai Chelda pangchokre Socio-Economic and Environment Development Society na Directorate of Environment ka kusam naduna pangchoki bataram aduda Forest and Environment Minister T.A. Syam Kumar Tourism Corporation ge Chairman Dr. S. Ranjan Environment ki Director Dr. Y. Nabas Chandra saruk yaki Dr. S. Ranjan na Green Park asina maikai asom na leiba miyamgi senthok lambi da mateng oiragani malim ga aying asada hongluk liba asidagi kannanaba u sala kaya marum thakigani haki Minister T.S. Syam Kumar na asang ba singmai ohenna na balokol liba khongthang asida aikoi khudimangna angama mateng pangminasi haiki leiba lamdam asigi nahasingda singma khoigi leiba ahang lam amadi maru ko ba singmai ka asida haiba agar plantation tharakanda Senthok lambi amadi semilon hena phagalaga tungi mirongi damakta phanaba khoi umangji koktanaba anthatanaba ganja tharamba popi tharamba mayamsi haidalakanda kathatlakanda siumba khoigi tungkoina khoigi phaba umangju kanba aduga leiba haiba agar plantation asi sahi 6 to 7 years 8 years ki manungda khoni sida dum pambi mada 30,000 to 1 lakhs ada kayong success or mai pa kanda lakun bahut mai phangba so plan makhala mi thari India gi mangda khoi Manipur de sina khoi de suitable place ma agar plantation se aduna khoi na hana khoi gi atopa country sing na khoi se agar si extractor ko muni logi ha bagi lagi agreement de khoi la sangai festival da khoi gi MOU ma sign tawna khare adu hai posting nam si tawri matung na adu gi scheme dui makha do si thab hor ko MLA Local Area Development ki senpam Moirang Thana Lekai gi oina Youth Development Club Thana Lekai gi thopuba singda MLA P Sarasana kusina kre tharmadu da club ki General Secretary Lekai gi ahalaman sing saruk yaki senpam asi ahan ba face ko na lupa lak ama lising kontra gani pani thadari ba senpam asi
mafam sana sizinaduna sakotpa kendra ama ohensi thoya laikai gi oinasu community hall gi wall sananaba ahamba tangka ki oina lupa lak ani makai ge senpham committee da sinaki Tenopolis ki manung sanba Laibi Village awat apakyana pik thale mafam aduda aikhoi gi more pawmi sanjoi na saluba matamda khula dugi village authority gi chairman TS Angkhana khula sigi oina pamlo uriba mafamda mamangi sahida usina phau sathok khibadagi khunja sing awaba mayok naduna lakre helamasigi matang sarkar gi mari leina basingda khangan khrabasunga si fawa thabak amata lokhat pidre singi manung hanjin ba mafam singda miyang sangpide haina penda ba phongdorakle more block ki makhada leiriba khula sida mining thena phangdabagi awaba mayoknari amaramda national highway 102 dagi laibi khul fawbagi lambi asi PMGSY gi makhada sem khraba suning thina quality control tawdabana lambi sem khre haibagi thoina kanaba phangdri mari lena bus singna athoba matamda miyang sangbiyu haina phongdorakle ase koi mayamna sen putholaga JCB nekhra adegi hendokna khunja mayamna changlaga kothok semdokpa haibisisu aikoi tawi masisu aikoi government side tagi karamba department na masi yangsin biraga sigi damaksu mateng khara pibinaba yangsin binaba asisu ai report tawni Satkiba tang nipanda heart attack tabudagi operation tawkraba matungda rims ki ICCU da laidiba ISTV news ki sub editor pisum thong nongthomam lairaktagi akham kulesor Alice ibotombagi ana layeng da mateng onyanaba isam gi hanigi president N Rajendrona selge mateng pangkre mateng pangkiba aduda ISTV news ki editor in chief Brojendra Ningombasu saruk yakhi helping Hand Group ki Taylak Suba Foundation de ki tharam GM Holapang Thokre tharam aduda Hill Areas Committee ki chairman MLA Saltolian Amo MLA P Brozen MPDF ki President Reverend Dr. L Iboyai Masu Sarup Yaki MLA P Brozena amana amabu mateng pangna bahaibusi isona suyaba afaba thabakni isona piramba pautak sing aikoina ilabadi aikoi masil gi marakta nungsi sanaba amadi marat palamdam ama oigani haike Pebam Sitaranjan Mangangi Talagamari Suba Ningsing Tharam Agastara Tarukta Pangtonaba Akanba Mondasem Sabagi Tabak Paikalakli Laikhidraba Pebam Sitaranjan Mangangna Lamdamasdagi Armed Forces Special Power Act Lokto Haibadabi Tawduna Masa Matom the Mai Thaduna Sizakiba Adabu Ningsing Bagalena Afaspa Loktopa Pamba Mahaki Wakalwalbu Miyam the Kanganaba Repeal Afaspa Lising Masama Panyakagi Nipan Haina Thaba Sitaranjan Ye Photo Yakpa Ti Sat Ama Ngarang Lon Stokre Manipuri film ki actor RK Somarendro alias Kaikuna ihan hanbu oina t-shirt laikre India ki humdan choi suba Independence Day tharam lamdamasi ki miyamna yaupam thokti haina KCP MC Progressive na phongdokle lubasi ki Information and Publicity Secretary Mahi Khomba maite ki serol amana Manipur bo British India na ning tamba synergy ngai mangwenana Agastara ka ma thoi singa samapan nifuga tareta British India amade Manipur anina Standstill Agreement amade Instrument of Accession kuyak pinaduna lamdamasi ning tambabu ikai kumnabi bigalwenana India gi currency post and telegraph amade foreign affairs anabagalwenana defense pinabagi warol kaya thambidam kibatanatana Agastara ga mari rising masama pani fuga tareta masagi ning tamba handil handuna maramdom lengak saba lebak ama amuk waike Indian government na Manipur gi Maharaj Buddha Chandrabu nampuda September kunga mathoi singama samapan Nifuga Mapanda Mazar Agreement Kuyak Pinaduna Blood Relations State Yumpam Thonduna Siem Keba India Lebakta Tilanke Masigi Mayokta Baramdom Lengaksana Bigidamak Indo Ganglai Arm and Geopolitical Confederation Tukliba Lamdam Amani Maramasina Agastaraga Mangagi Indian Independence Miyam Saruk Yapam Tokte Hari How's Pawgi Maraktan Aten Mabrek Amtang Lovinus Hakchangi labor solakpadagi producing attaba hakchang choktarba tumma chaba yaraktaba khong hama nungaraktaba singidabak amatta nairaba upaidi jolip syrup amasu jolip capsule wo changni sinabiyo Why try hard? Blue Sense London by Design.
store now open at NGS Building, number 78, Changangai Airport Road, Impang. Contact number 7085916280. Enjoy the tastiest bread in town. Manufactured with the highest quality in the most hygienic bakery in Manipur. White bread from Likla Bakery, now Manipur's favorite bakery. Break kitung de makata ba pau pizari. Debate on Instrument of Access in Manipur, 11th August 1947 ngasi kumalampak teleba youth hostel da pangthokre. All Manipur Youth Protection Committee ni sinduna pangthokiba thoram aduda committee ge president T Arjun Chalhiba, Public Prosecution ge former Director Advocate Ngangom Teskumar, Manipur University ge Post Doctorate Fellow Dr. K Muktas Sanana moriba miyusingona sarubya ki. Protection Committee के Vice President Syam Kumana Manipur na India da tindringai da Manipur na karamba thakta leram khi amade Manipur na India da tin khibagi thawong adudi ngasi phaba Manipur singa nungai tapham thoi haike tanzadu lakhi hairiba aduda British na Manipur Myanmar India Pakistan Sri Lanka Bhutan mathang Southeast Asia ki lebak singu August 1947 की तांतरा मरी अमदी तार मंगादा मनिंग तंबा हंजिन की Handak Manipur Assembly na pass tokiba Manipur People's Bill lising taraga nipan ki base year da lising masaman panyangkhai ga mathoi oikib adu lising masaman pan humdraga ni thoi oigedabani haina kangbu amana amuk ihau sagal ingai selecta pass tokiba Manipur People's Bill lising taraga nipan asi maku khakta oiba bill ni haina we support ILPS na amuk hairakle we support ILPS ke convener sapam sajadu manina lainga na athuba matam da bill asi semdoklaga center da thagadabani kariguma bill asi semdoktana center da tharabadi Manipur miyam gadena tongan khongjang kaya sangsingani assembly da pass to kiba bill asida lising masam penyankhai ga mathoi ge mamang da leiramba mitop singbo yellow mini haiba yaroi makhoiba Manipur ge citizen ni haibadi yai mitop singna business tawduna leiriba amadi lam leiba amadi yonbigi matang da aswoiba mayam ama yaure inner line permit system ki masak singdi amata yaudre handak pass to kiba bill adu assembly da introduce tawdringai da sarkana Manipur da leiriba stakeholders sing kauduna waris hanakiba adu da we support ILPS ke kangbudi yaudre haina pawmus sing hamba wahangi pakhumda convener sapam jadu manina sarkar ge makedigi mangonda khana nainaba yawona ba button torpa laite sarkar dadi ayiba oina mangjongona pisin khiblai phongdorbe angwiban wangkai haingang Bishempur, Sugnu, Chuchampur, Luinabok Mitop border na 1/3 yaurabani. Adana Mitop ne lenga oi, hanging late, Aduna Mitop lam labor ayabase, Masi Yobum tokte, Masi Lokokadabani. Pasta with the bill share, Asway ngam yaudan a Semagan pasta wuduni. Lepaki apabama torpada, a quick Kerun against the lady Adubo. Lepak yon tokani ever taragadi, Madu Damdakui, Subchana Tenagani. All Manipur Working Journalists Union Amzugi Makhada Ladiba Paumi Welfare Funda Hana Nauria Pakang Lapa Kendrigi MLA Orambatanatana Transport Minister Su Oramlaba Laikidraba Akoizam Langam Miamna Pilot Langam Hariga Kangnaba Asigi Loina Bi Santibla Nangasi Trust Asida Lopa Listing Tara Donet Tokre Manipur Fresh Kata Pangtopa Asambataram Amada Sanpam Singh Adu Trustki Chairman Wangkemsa Samzai Member Zit Ningumba Amadi Amzugi General Secretary Sukham Nandada Kusinaki, Langamgi, Loine Bisanti Balana Fondropada, Senpam Mosi, Handak Trust Asina, Tongan Ba, Aruba Lena, Labor Musim Balak, Ahumga, Listing Contra, Dembang Pikiva Adubu, Apena Fondotuna, Maki, Mapura Bagi, Humdrahum de Suba, Mapok Namitamadi, Makubok, Gauramanigi, Ming the Kat Kivani. Pradhanmantri Ujala Yojana gi makhada kairau kendra gi oinanga sisu miyoi maudraga mangada liamna LPG gas connection pikre kyamgoi da leiba khuraizam lokhoi gi yumda pangthokiba thoram aduda kendra asigi MLA L Rameswar kyamgai gram panchayat ki pradhan akoizam ongbi manisana amadi kendra asigi mafam kyadiga lakpa marueba miyoi kana saruk yakhe Tharamga Mari Denana MLA L Rameswar Kairau Kendra da Imphal East District Hospital, Ayush Hospital Amadi Manipurgi Ahanbu Oina Homeopathy Medical College ama Sanabagi Thabak Tharam Singh Paikat Pa Loire
maram aduna kendra asina health sector gi lamdadi manipur gi oina mangzil thaba ngamlagani kendra asigi lambi thong kaya su sembana ba pipeline da leire CRPF Pangi Makada Lupa Koronipa Lom Sangna Kendra Asigi Lambi Kaya Sengbanaba Thorang Lere Thagnam Ising Pinabagi Damak Ahenba Water Supply Scheme Sing Lupa Lak Humpu Sangna Paikanaba Honari Haike Water supply is a camera, Sing Apple Level, Managing Semi-Nosing Handa, Mama Kato Siskuna, the Palapa Habole, the Rizava Saga, Parliament of Wakangi, Mam, one of the Sings Arado, the Pumaga, I live here. See that is basically like you can look at I don't know what second that is to have we like in the secret of the center of the Sanaba with wrong lady of the one Simamaki Makada, Marona Pai, Hongjuamati, Adokan Makado, Sadi Kuro, Singenta, or Sumamakada, Matuma of the Makera, and Sokot Maki and Mawa has Center for Women and Girls Lunazang Kul Palena Sindana World Indigenous People Day International Day Sandel District Kopinom Kuldaleba Mangbung Thangza Pau Memorial Holder Pangchokre Thoramaduda Indira Gandhi National Tribal University Regional Campus Manipurgi Assistant Professor Dr. I. Jasosang Center for Women and Science Vice Chairperson Lalam Mate Secretary Heston Hawkins Sarup Yaki Asum yaw na kokipuni funi pangi total shutdown na tamelong amasung nonegi mahausa ge punsida sound akaiba pikre infa jeri lambi amasung tamelong khongsang lambida gari kaya marum panduna leire Sayak sida makoi ge demand sing pithok trabadi mahiroi lup sing na hiana kan khongjang sang singani hari Sanapati District Student Association ge office ta ngasi pangchu kiba pau gi mifam amada ansam atsum KSO General Headquarter amasung SDSA gi apunba mifam amana warep asilo kibani in Manipur Cookie Students Organization General Headquarter would like to make clear that we don't have any relation with the demand of removing Mr. Pandey or retaining Mr. Pandey as VC. We are only concerned with the career of the students. We only want that the students' career goes smoothly. That is the only concern that we also put up here. Thank you. Swa Selection gi sarukam oina inter-school SC amasung painting competition ama none gi Sarun English School pang thokre District Water Sanitation Committee amasung none PICE division na senba competition adu da punna mahiroi samaga taret romna saruk yakhi Kadana tha ahum khudingi puthokpa journal Health for Future volume 1 issue kungamathoi ngasi puthokre konung mamang da leba lubasi office ta pangthokiba tharam aduda president in charge Hizam Priyo Kumar vice president Ningthozam Doren secretary finance git chandra mangang saruk yakhi handaki issue asida tongan ba akhang aising iba article sing yauri handak pangthokodoriba athoba singe numit 13 August kamari lenana Not AOC the Ladyba Secure Office Ki Security Staff Sing Officer Sigi Akuiba Madi Manak na Pumapam Sing Lam to Sengdokre Progressive Farmer Society Taiwong na Sinu da Mangarik Suba Pineapple Fair Taiwong Kulda Haukre Mongzam Payahangi Matinga Loinana Pangtuliba Fair Asigi Hodopigi Taramda Morning Bell Gi Chief Editor L. Basanta Sarma Taiwong Kulge Sip and Dalantang M. Pere Hanba Amati Sawumbung Takilge Pradhan Singh Sarup Yaki Haksang Panalaina Bagi Pandamda Lampel the Labor Education SK Office the Ngasi Lam to Sengdokre Department of Sige Physical Education Gi Promotion Officer Dr. L. Anantana Department of Sid Lunana Lehenda Batha Kudingi Lam to Sengdokge Tabak Paikalagani Haiki Nanbashin Haksang sohan da naba masung haksang panai da masi wakalo tamakanda neat and clean tamnaba campus ya koi hondu betok na pulap apun bagi effort ama dengan si pangkok sebani si yang pangna mai pangna yang support tobi atu masi angum bakutingi tahu tingi tawno sem saja Sagolban Lukram Electigina Moirang Hanubalerek Masin Pabgi Manung the Labor Club Mangana Punduna Semba United Club Development Association Ngasi Association Ashina Kwanba National Highway Saruk Singda Lam to Sengdopugalena Highway Asigi Medianda Thadiba Upan Sing Ningtina Mapung Mari Fana Sabangam Nanaba Section Talang Lokat Kray Lam to Sengdopugataram Aduda Club Mangagi Lusingo Sing Yauna Laikai Miwe Kayana Saruk Yaki
Kerala da July ki tang kun taruk tagi kun mapan phawa pangthokhiba Master Men and Women Equipped National Powerlifting Championship da gold medal lawrakhrabi District Handloom and Textile Imphal East da Project Manager Weribi TS Ibayaimabu okpagi tharam ama District Handloom Imphal East ki office da pangthokre Hozai da BT Kendra Zikining Singh tharam pangtholagani haina Assam Pradesh Manipuri Association na khangalakle Sumang kumay gilup ama oriba Mami Artist Association ge ani subamapo kumon tharam Kiamgai Mayai Lekai Community Hall pang thokre tharam aduda hana Minister Odamba Dr. Marangthem Nara Manipur State Sumangila Council ge lifetime President Gunesh Chandra Mami Artist Association ge Senior Artist Thiam Tombi KYCD ge President L Suranjoy Sarubya ke Sumangila iba lamdin lamtak singda khudol tamdana ikai khumna utke Dr. M Narana Manipur da Sumangila Marai Saithare haina kanagum singna mi pai pok na riba se mi pai ningai oide matam gi yawul inaraga awanba yawbani haike Manipur nga si thole baba thok singi waru singi lambi sumang ilana tak trabadi kanana su tak pangam dana lairiba sina sumang ila marai saithadi haibi khudam ni haike sumang ila sidare ekole sidare ga bono uthor gido ano mayam thore sibu sibai khudam sumang ila sidi siro ado khari hena tawning ba khari hena standardize to boy dudi sigleru mayam sigi wakhalagi anuba idea khar pibada maram di culture di kedong ita stagnant or biyati turiyan di chena du lepre tumbra zumlera di sing du pumdara oidro sigi chela mani madugi manung da koi tawdari bani sumang lagi chen lepre biyati August tarago humdoida Patriots Day nimita sanagaduriba kwering sanahaina mingchon ba sumangila asi miyamna mapung fana ningtin utpang ngamnanaba rehearsal yamna kana sathari Manipur State Sumangila Council na masigi mata na ngasi pawmi singda lila asi miyamda liamna utkadabani August ki tang tala humdogi nung tilpung ani taba matamda sumangila sanglenda miyamda utkadaliba council ke lifetime president PS Gunesh Chandra Sarmani iwa lila asigi matangda director Navawarepana fondropada lila asi tungan ba sumangila lagi artist na punsin na duna sanagadabani athobo singbu ikai khumnabu utpana malepak nungsibagi iseladu lila toriba artist nga susian batangai fate khanduna lila asi utkadabani haike ka tambagi nubida se ta kibani haibagi ityas ma aikoina tajbo phagi ning tambagi lan aroi bulan promese atei dagi thokibnati ning thomacha singna miyeng anida wakalol conception ase khena badagi sigumba lanjao che thoki bani aina ai tamjade Rinal ki anova Quit 2018 Fisher ngasi India pumbada hawdokibagi matung ina Manipur sungasi Gift Motors Private Limited si marongda anova model asi Economics and Statistics Department ki Deputy Director L Ibungwana hawdoki District Administration Bisnupuna Sinuna Thasi Taraga Mangata Pangchokadaba Independence Day gi full rehearsal Lakoi Pataleba Hanagi Mini Secretariat Ground the Pangchokre SDPO Bisnupur Lakshmi Tingbai Zamna Pedat Commander Oi Kiba Mouse Party Contingent Asida Nopanapi Police Home Guard Amadi Mahiro Singh Contingent Tara Taruk na Sarup Yari Lokram Lerek Youth Club ki nimit humni chathagadaba Yankai Madi Suba Foundation Day Tharam Club asida ngasidagi haukre haudopagi tharamda paswai kendri MLA AK Mirabai Club asigi President Soibam Ranbir Sapam Lerek Gram Pansayat ki Pradhan A Kesorjit LLVWAG President S Dinesor YDO President Ice Pran Kumar Susarupya ke Lokamera ki cultural amasung sports ki lamda sagnarabu singi list ama maikum hangdopaga loina sana khonaba mahai masing amade nat ki lamda thoidok hendokpa singbo manamathum piduna puning thawat ke hayeng state level painting competition framework agreement ki matangda khanna nainaba tharam sing pangchokani hari Manipur University Casual Contract Engaged Staff Association na Association asige member Ajit ki layeng na mating when association ge maikari ke lupal sing tara mating pangkre hauji makata na asige sanabagi pau lobisi
ngasi sanabagi pauda thongam santina ngasi ibudau thangsing residential coaching center morangi sahi tarahumdoi amadi traga manga makhagi housing grassroots football coaching class ta yauriba sanuru singidamak morang Kendra Progressive Front ki kuthangda coaching center asigi coach oina laidiba KHIS Raja Singda football yangkai amasung boot kun mateng pikre morangang khalaikai hemam nilamani playground pangthok ki basana kona bagi tengbangi polam kusna bagi tharam aduda Progressive Front ki secretary Uttam Kumar yauna thopuba kyala saruk yakhe thongam santina malemna sakta lebasana kona bo yokhatna bagi pandamda mahaki maikedi angam mateng asi pibani haikhe Hauzi bakata tunga tunga masana bagi pau amuk ning thousand bayati ki phangbigani Ani Suba Yonex Sunrise is the 11th badminton tournament ki Konam Guljanna Sahit Ramathoy amadi Sahit Rohmdoi Makhagi nupi masagi singles ki title laukhre Manipur Badminton Association Sinduna Tha Sigi Tang Mapal Dagi Nupi Masa Amadi Nupa Masa Badminton Sanaroi Samaga Humpu Mapal Saruk Yaduna Dam College Campus Leba Manipur Badminton Association ki indoor hall da sathariba Ani Suba Yonex Sunrise is the 11th badminton tournament ki ngasi sanakiba Sahit Ramathoy Makhagi nupi masagi roiba match da Konam Guljal Devi na Khangimam Selina bo set ani ama amadi Sahit Rohmdoi Makhagi nupi masagi singles ki sanakiba roiba match da su Konam Guljanna Sananu Maisnam bo set ani amada maitibu piduna title laukhibani Sahit Rohmdoi Makhagi nupa masagi doubles ki roiba match da Debardata amadi Ibariski Zurana Boris Salam amadi Gunasandar Naurengi Zurabu set ani sinoda maitibu piduna title laukhre Sahit Rohmdoi Makhagi nupa masagi singles ki roiba match da TIS Matic amadi N Abinas ka sanaragani ngasi sanakiba ahanba semi-final match da TIS Matic na Gunasandar Naurembo set ani sino amadi ani super semi-final match ki sanakibada N Abinas na Kaspropo set ani sino da maitibu piduna final sangkibani Sahit Ramathoy Makhagi nupa masagi singles ki roiba match na Debarta amadi Keo Bhiuga sanaragani ngasi sanakiba ahanba semi-final match da Debarta na Gung Sharma bu set ani sino amadi Keo Bhiona K Dayananda bu set ani sino da maitibu piduna final sangkibani men's doubles ki roiba match da AK Boni amadi K Ravi Shankar gi juraga gol naurem amadi Y Kumai gi juraga sanaragani ngasi sanakiba ahanba semi-final match da AK Boni amadi K Ravi Shankar gi jurana KS Niranjoy amadi KS Punsiba gi jurabo set ani sino amadi ani suba semi-final match ki sanakibada gol naurem amadi Y Kumal gi jurana K Rajesh amadi Saikhomba gi jurabo set ani amada maitibu piduna final sangkibani Sahit Ramanga Makhagi doubles ke roiba match na Ais Rohen Kumar amadi K Ais Amarjit ki juraga Y Hemjit amadi Y Sudish Kumar ki juraga thengnaragani ngasi sanakiba ahanba semi-final match da Ais Rohen Kumar amadi K Ais Amarjit ki jurana Alex NG amadi RK Ellen ki jurabo set ani sino ani suba semi-final match ki sanakibada Y Hemjit amadi Y Sudish Kumar ki jurana A Mangal amadi Kaspro ki jurabo set ani amada maitibu piduna final sangkibani Sahi Nipugi men's doubles ki roiba match na Dijango AK amadi TIS Tombagi juraga N Premchan amadi Susil Ice ki juraga sanaragani ngasi sanakiba ahanba semi-final match da Dijango AK amadi TIS Tombagi jurana AK Pradip amadi Hirom Ibomsa gi jurabo set ani ama ani suba semi-final match ki sanakibada N Premchan amadi Susil Ice ki jurana KS Ranjit amadi NG Nabukumar gi jurabu set ani sinoda maitibu piduna final sangkibani Satharakiba tournament asi hai nungthil pung ahum tabada Minister Letpau Hakibna athoiba mithulen oiduna loisilagani Thangta Federation of India gi meng makhada Staking Ring Sports Department Chandigarh Administration Sector 10 da sathariba Tari Suba Thangta Federation Cup ki ngasi pangthokiba Junior Boys gi phunaba amada KG Nifumari makhagida SIS Rosan KG Nipunipal makhagida L Arun Kumar KG Yankaitruk makhagida W Rosan KG Humputra manga makhagida Y Deepak KG Marfu makhagida Y Robertson amadi KG Marfu mathakida Ais Langambana gold medal laukhre category asigi phunaba ani subaki pangthokibada KG Nifu mari makhagida Ais Mangal Laima KG Nifunipan makhagida Langon ba oinam KG Yankaitruk makhag and Luhen ba KG Humpu makhagida TIS Roses TIS Rajesh KG Humputra makhagida KSIS Robinson amadi KG Marifu makhagida Diesel Sagol Semna gold medal lauki Junior Girls ki phunaba amagi KG Nifu makhagida
Robina Haisnam KG Nipumari Makagida Y Pinky KG Nipunipal Makagida Ice Elina Sanu KG Yankani Toy Makagida El Sophia KG Humpu Makagida and Ziban Lata KG Humpumanga Makagida and Selhi KG Humputra Makagida KIS Priyankana Gold Medal Loki Category Asigi Punaba Anisubuki Pangtokibda KG Nipu Makagida S Rosni KG Nipumari Makagida El Uma KG Nipunipan Makagida CIS Ria KG Yankani Toy Makagida M Melody KG Yankai Makagida K Merina KG Humpu Makagida Neha Yumkaibam KG Humpumunga Makagida PI Sarmila Amadi KG Humputra Makagida TSPI na Gold Medal Amamam Lauki Subjunior Boys ki Punaba Amagi Pangtokibada KG Nipumangada CIS Risikanta KG Yankai Mari Makagida I Century KG Yankim Matakida L Sinkai Nganbana Gold Medal Amamam Laukre All Manipur Gymnasium Welfare Association gi Miang Makhada Kaksing District Gymnasium Welfare Association Sinduna Multi-Purpose Community Hall Kaksing Mayai Likaida Ahanba Kaksing District Bodybuilding and Fitness Competition Pangthokre Thormasida Minister Let Pau Hawke MLA Y Surachandra MLA MD Fazur Rahman Namadi All Manipur Gymnasium Welfare Association ki President S Thambal Sarmasu Saruyaki Pangthokiba Competition asida Senior Open gi KG Humpu Makagida Iron Gym gi Ice Ladina title Lokre Gym asigi M Oliver Maitaina Anishuba Gym asigi KSS Govindas na ahumsu position taki Senior Open gi KG Humpu Mathakida su Iron Gym gi SI Santos na ahanba YBO Gym gi Maibam Robert na anishu position taki Thagasari boyai makata dangasi oikeba ingasagi pau amuk lobisi Environment Directorate ki pangkiba ngasi oi ki ba inga sama di nuju ki pauda khadigi sa ki ba Celsius degree kuntra manga 10 yang khinipal khadigi ingba Celsius degree taratare 10 khumpu manga Nuksite ya wising menegi sang maximum dasar mari putaran Nepal 10 kuntra teruk minimum dasar yang khim 10 mari oi ki Ngasigi nong suki bagi sang mga 10.3 mm ni. Hauzik loshilak pada maru pau amukahana. Manipur dahan boina Health and Wellness Center ahum Health Minister Elzanti Kumana Hangdokre. BJP lengak detector ki lengak were makhogi mayok to khudimaki mathakta sera kya pina bokhonari basi Indian Constitution bo singner bani hana Dr. M Narana Pongdokre ISTB ki paumi ke sosan wangkyamsa police na fajin kibugi mayok ta paumi singna ngasi numedang kongsot amagalone na si minister khudak ta thadok na mataksun kre hayeng condition amata yaudna thadok lagani hairi Nasigidi ISTB no miyam gidamak ta sindok sa pau matang asin loizare miyang tabi miyam puna mapuso magkana pulumzari